ngasi ki matam sidi technology ki matam ni amasung power se unna ki matam ni amasung adugumba country sing makhoi da air force ki atia gi warfare da sky warfare da khwaidagi henna mapangal leiba sing duna powerful countries ni haina masak khangnari bani aduga hoji ki matam da America China Russia makhoi ase galloina na country kaya masu masigi field asida chausilakli so video asida prithvi da khwaidagi karam countries sing da khwaidagi hena fighter jets lei kana na hena advance lay madugi matang da list mate amtang thamjari so ahan bada turkey ki matang da sumna hairi turkey ase hojik sky warfare da khwaidagi mapangal kanba country tara ki manung da magase number 10 da laisini turkey ase so maming sale aduna makhoi se 10 number da top most rank prithvi ki country me am da 10 number da lak parise mas anai po famate turkey da total 250 fighter jets laisini aduga masidi khwaidagi maruarse F-16 Falcon masi makhoi da lay amasung masibu utlaga makhoi gi thangna waidrpa makhoi yekna basing achita makhoi na kihandura thamli bani masida 250 fighter jet laise atop dagi porak palerak pasu yauri aduga masagi oi TFX haidra makhoi gi masagi fighter jet assembly masi develop tawdra am kan lagnari amasung masi success oi dore asuga turkey ase irai bidina teko makhoi international exhibition ka da makhoi gi fighter jets amati makhoi gi air force amati army sing hai sing uthoktuna prithvi da angak papangna utkre aduga makhoi sina hojik develop toraklise science technology amati hiram ka ta masi mystery ni hairi angak pani hairi makhoi sigi manungi ore ba wafam ka miam da khang bangam di hai dimension to ani subada south korea gi minglai means 9th position da laise top most 10 countries ki manung da masinna South Korea ni haidi South Korea da total makoi ki fighter jet lady se 270 ni 270 sida yamna advance ba F-35 Lightning Do KFS KF-21 Boramai koba masi su yam sam advance fighter jet ni si makoi da lay masiga loina na F-16 su lay makoi ga America ga lunai dana aduna F-16 su makoi da lay so Turkey da gi amuka something power da lay South Korea na South Korea makhoi air force ki power ase mak air force ki budget ase chahon ba mati masida kuchukulai matik chana fighter jet sing ase hera thamaki maramdi North Korea se always threaten da laiba aduna masi important oi maduna aduni so KF-21 boramai hade South Korea na ajika semgatan sagatan laknari se masi makhoi masagi oi ba homemade aduga fighter jet ni masi sing ase develop to yam laknari am success ki mongta hojik leire hene aduga South Korea se arai banate makhoi tagi thokiba technology ki product na prithvi mafam ka da use tawri tara adumhaina makhoi ki masagi homemade fighter jet asu maming sala kani soidra Samsung khutta lainari se makhoi ki product ni masig list ashida nipan subda lak se Saudi Arab ni Saudi Arab se masagi oiba product am boy yaudi adubu makhoi gi oiba pochai ti lainung gi oiba khoni oil natural gas sana lupa sina thanduna leibanina makhoi da awat plate prithvi da leidu fighter jet makhai se leige har su makhoi ngamgani sini pi Saudi Arab ta adu phom kya leikri sini hojik adu gi sana lupa hi ai do kaidri sini ching sana ta gi leikri haina su asum lina bani so Saudi Arab ta fighter jet sa total 300 muklai masina takpati Turkey dagi South Korea dagi makhoi ni step wang da leire 8 position da leire aduna Saudi ki yekna basu mayam lei makhoi gi Yaman ga so muk tawna ki bani aduna Yaman mathak sida ka makhoi na thugai ba se makhoi gi masigi power se leibsini am kan tawi so Saudi Arab ki makhoi fighter jet sing asigi manung da Eurofighter Typhoon F-15 Eagle amadi Tornado asigo fighter jet sing asa something yam phajana advance oi badugumba fighter jet sing ni aduna Saudi Arab se tumina lei jabani adu makhoi khuchukula yam phajana lei makhoi asra 8 position da hujik leidi number 7 position da leidi se Misr ni Egypt makhoi support ai korpo ni Saudi Arab Turkey South Korea da ki makhoi namuk heli Misir natraga Egypt ki makhoi gi makhutta around 350 fighter jet lay master Rafale MiG-29 F-16 advance amati dangerous war pamasi fighter jet sing sil lay aduna Israel ka makhoi ga amamak tawne si haina khandari se tawna khra gi dia braka antori ni kari ki haiti Israel da lay papoche ki makhoi da sul lay aduga makhoi gi force masing yamitana 350
fighter jets leiba se rai country am diratre aduga Egypt ase hoji amugena chawkhat na su hot nei aduga makoi ki keloi ba regional oi ba war conflict kya da makoi ki haising bai doi sing chobe kya so war kya da use to to makoi utkrabani to Egypt se rai panate number 6 position there is Pakistan India ki neighboring countries aduga India go always karamba kamatam da kari oini khangdraba dum country ni asum na hai madudif Pakistan ki khutta 450 muk makoi fighter jet sing lai aduga Pakistan ki masagi obe product su tawna hona ban aduga makoi ki fighter jet sing ki manung da Mirage 3 ma lai re F-16 na ma lai re JF-17 Thunder asene chingbani hairi makoi su yamna power di lai khraba country abi manung chale aduga interesting of the JF-17 Thunder ase namde Pakistan makoi pullaga semani hairi masigi pot ase aduga China ga makoi ga naksin na base makoi na Pakistan gi masigi ni kana yam phangba number 5 la is North Korea ni North Korea na South Korea da gi su yam ne hen khribai wani North Korea da fighter jet 500 tagi hena bu lai hairi masida yam sathi sathi ba fighter jet yam yauri North Korea se makoi chage ra charoi ra public but kara matam da kana kari oi kini khangda no mara marga makoi gi Air Force ki boy gera bomb top missile purumak ase even nuclear masi purumak ase ready to udum khoi ase laikre aduna fighter jets masing yam yo khoi gi adubu North Korea gi khoi fighter jet sing ase yam di advance oi dresini MiG-21 MiG-23 asigumba adubu anyway South Korea da gi di makoi ne hen power leidana number 4 position da like India ni India da 570 muk fighter jet lay 570 di khara hela ko gi tor kani machita Rafale yauri Mirage 2000 yauri aduga India gi masagi oiba production Tejas lady aduga India da lay report sing ase just India ngak pagi tamakta te prithvi ki mafam kya ta mathau ta ba emergency ama sida India gi machi ku chukulai sina yam mateng tawduna lakli India link raponi number 3 position da lagi China ni masidi laire China se 3rd position da yam yung makoi fighter jet asida yam advance web yaukre aduga yam na style technology yaukre makoi di amwang kre da 1200 ki mathak ta makoi fighter jet sing lai sin number 2 da lag number second list da lag listen Russia ni mam na khangdar wani makoi khutta fighter jet as 1500 ki mathak ta lai sin aduga yam advance oi khrapa fighter jet kya lakre aduga makoi di hujik chu war tani aduga makoi fighter jet sing asina lowri ba role sing ase sathi report ni machi golo na prithvi ki phom kya da thokpa conflict ta makoi na chang da ya da ba makoi na khut tha da ya da phom kya da su makoi khut tai na Russia ki wa de tong dok pani makoi di am advance or lei makoi ki fighter jet sing ki mung da Sukhoi T-50 Sukhoi Su-35 asi sing ase advance ya duka only makoi khut ta fighter jet masing yam na lei hai ba ta te adu makoi pilot sing ase masi yam na technique full da war si sathi hai pa amadi thau ba hi pa madu ki damak su ming sali hai number 1 da America ni tana America ki khutta di kari lai prithvi no u da ku chuklai kya su makoi khutta lai style technology ka makoi torak pani aduna makoi khutta di Russia da lai ba asida ki su he khara basing hengat na lai pi ki wani nuclear khoju khola mo mas Russia na khari helu yar gap su wasigi Air Force system se de makoi na hen mane America na so America gi khutta gi torak ko product kya na F-16 ke se prithvi ki mafam kya da su lai dana sum haina America gi wasina tongan bani fighter jet ki line da tim makoi ne amuk advance ni aduga something comparable oi be Russia tim makoi barakta so thanks for watching channel subscribe to you